ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯄ꯭ꯔꯃꯤꯂꯥ ꯍꯧꯕꯤꯖꯝ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝꯗ ꯃꯤꯝꯁ ꯔꯤꯗꯤꯡ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯨꯕꯁꯨ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯣ ꯁꯤꯗꯩꯗꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯆꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣꯁꯦ ꯚꯤꯗꯤꯑꯣ ꯀꯨꯏꯅ ꯅꯝꯃꯨꯗꯕ ꯑꯩꯁꯨ ꯚ꯭ꯌꯨꯁꯨ ꯐꯟ ꯆꯠꯇ꯭ꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝꯅ ꯁꯤꯌꯔ ꯈꯤꯇꯪ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯐꯖ ꯐꯖꯕ ꯅꯝꯅꯉꯥꯏ ꯍꯣꯠꯅꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯏꯔꯨꯔꯒꯦ ꯃꯤꯝꯁꯦ ꯄꯥꯎ ꯍꯧꯖꯔꯛꯒꯦꯀꯣ ꯑꯩꯗꯤ ꯂꯋꯥꯏꯗꯒꯤꯁꯨ ꯅꯠꯆꯗꯦ ꯏꯝꯐꯥꯜꯗꯒꯤꯁꯨ ꯅꯠꯆꯗꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯕ ꯈꯨꯡꯒꯪ ꯃꯆꯥꯅꯤ ꯑꯩꯁꯨꯅꯤꯀꯣ ꯂꯋꯥꯏꯗꯁꯨ ꯅꯠꯆꯗꯦ ꯏꯝꯐꯥꯜꯗꯁꯨ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯣ ꯑꯐꯕ ꯏꯁꯤꯡ ꯑꯗꯒꯤ ꯑꯐꯕ ꯅꯨꯡꯁꯤꯠꯇꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯃꯐꯝꯅꯤꯀꯣ ꯀꯣꯜ ꯁꯨꯝ ꯄꯥꯏꯔ ꯇꯨꯝꯈꯤꯕꯒꯤ ꯀꯣꯜ ꯄꯥꯏꯗ꯭ꯔꯗꯤ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯦ ꯀꯣꯜ ꯇꯧꯔꯛꯑꯣ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯇꯟꯕ꯭ꯔꯅ ꯑꯩ ꯇꯟꯒꯗ꯭ꯔꯣꯅ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯕ ꯁꯨꯝ ꯀꯣꯜ ꯄꯥꯏꯔꯒ ꯇꯨꯝꯅꯈꯤꯕꯒꯤꯀꯣ ꯑꯗꯨꯒ ꯀꯦꯞꯁꯟꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏ ꯕꯥꯁꯨ ꯇꯨꯝꯕ ꯌꯥꯗꯦꯅ ꯇꯧꯍꯧꯕꯅꯦ ꯀꯣꯜ ꯇꯧꯁꯜꯂꯣ ꯇꯜꯂꯦ ꯅꯣꯏ ꯕꯥꯗꯗꯤ ꯕꯤꯠꯀ ꯂꯩꯇꯦ Not posting my baby doesn't mean I'm babyless. I'm baby careful because some people are baby takers, so I can't baby risk it. चेक्शनजरीने ओ भाई मारो मुझे मारो नहीं ये मजाक हो रहा है एक सेकंड चहीदुदई एक्स मसिंगना हेनख्रे कमाइन तौबा अंगांगनो खंगबा कमाइन तौबा अंगांगनो खंगजे मिंगसिगा हन्नदो याम तल्ले बुबोक प्रोमिला गाय ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯔꯤꯜꯁ ꯅꯝꯃꯤꯟꯅꯕꯒꯤ ꯗ꯭ꯔꯦꯁ ꯃꯌꯣꯝ ꯌꯣꯝꯃꯒ ꯃꯌꯨꯝꯗꯩ ꯊꯣꯛꯀꯦ ꯇꯧꯔ ꯃꯃꯥꯗꯨꯅ ꯆꯦꯟꯈꯤꯗꯧꯔꯕ ꯅꯤꯡꯗꯅ ꯀꯥꯗ ꯁꯣ ꯂꯣꯟꯁꯤꯜꯂ ꯊꯝꯃꯦ ꯀꯦꯞꯁꯟ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯗꯤ ꯕꯕꯥꯅ ꯊꯤꯟꯕꯤꯌꯦ ꯏꯃꯥꯟꯅꯕꯤ ꯃꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯅꯔꯤꯕꯅꯤ ꯃꯄꯥ ꯃꯁꯛ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩ ꯁꯤꯡꯒꯜꯅꯤ ꯀꯥꯏꯅ ꯍꯥꯏꯅꯗ꯭ꯔꯦ ꯃꯤꯝ ꯁꯤꯌꯔ ꯇꯧꯔꯗꯤ ꯑꯗꯨꯝ ꯈꯪꯅꯔꯦ ꯈꯔ ꯇꯣꯏꯅꯒ ꯇꯧꯔꯗꯤ ꯁꯤꯠꯇ꯭ꯔꯦ ꯑꯗꯨꯝ ꯈꯪꯉꯦ ꯑꯆꯨꯝꯕꯃꯛꯅꯤ ꯑꯗꯣ ꯀꯦꯞꯁꯟꯁꯤꯃꯁꯨ ꯑꯃꯨꯛ ꯌꯦꯡꯁꯦ ꯊꯕꯥꯛꯇ ꯅꯨꯡ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯊꯥꯔꯛꯏꯅꯦ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯄꯥꯜꯂꯕꯖꯥꯠꯅꯤ ꯃꯥꯏꯁꯦ ꯑꯩ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯍꯪꯕꯤꯔꯛꯀꯅꯨ ꯑꯩ ꯃꯤꯔꯦꯝ ꯑꯣꯏꯖꯔꯤꯌꯦ ꯍꯦꯛꯇ ꯍꯥꯏꯕꯗꯨꯁꯨ ꯏꯀꯥꯏꯕ ꯑꯗꯨꯅꯤ ꯍꯦꯛꯇ ꯃꯤꯔꯦꯝ ꯑꯣꯏꯖꯔꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯗꯨꯃꯛꯁꯨ ꯏꯀꯥꯏꯖꯕꯀꯣ ꯄꯩꯁꯥ ꯌꯥꯝꯅ ꯊꯨꯅ パꯏꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯐꯥꯎꯍꯧꯔꯁꯤꯔꯅꯦ ꯑꯩꯕꯨ ꯃꯈꯥ ꯑꯃꯨꯛ ꯀꯨꯏꯅ ꯄꯥꯏꯕꯗꯤ ꯌꯥꯔꯣꯏ ꯁꯠ ꯄꯥꯏꯔꯒ ꯑꯃꯨꯛ ꯄꯥꯏꯔꯝꯃꯒ ꯆꯠꯈꯤꯗꯧꯕ ꯕꯤꯠꯀ ꯇꯦꯛꯑꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯄꯥꯝꯕ ꯅꯨꯄꯥ ꯐꯥꯎ ꯁꯨꯝꯃꯒ ꯀꯣꯏꯕ ꯍꯩꯇꯕꯤ ꯅꯪꯗꯤ ꯆꯥꯛꯇꯣ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯒ ꯇꯨꯝꯃꯨ ꯑꯩꯁꯨ ꯇꯨꯝꯃꯤ ꯍꯩꯇꯕꯒꯤ ꯕꯣꯔꯥ ꯕꯣꯔꯥ ꯆꯠꯁꯜꯂꯒꯅꯦ ꯍꯦꯛꯇ ꯁꯦꯠꯊꯔꯤꯁꯦ ꯂꯥꯜꯂꯛꯁꯤꯗ ꯔꯣꯃꯥꯟꯁ ꯇꯧꯔꯤꯁꯦ ꯍꯌꯦꯡ ꯂꯥꯜꯗ ꯁꯤꯈ꯭ꯔꯁꯨ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯒꯤ ꯈꯜꯂꯒ ꯇꯧꯔꯤ ꯁꯤ ꯌꯧꯁꯜꯂꯛꯑꯗꯤ ꯀꯨꯆꯨ ꯃꯨꯕꯩ ꯋꯥꯅꯤ ꯁꯛꯇꯤ ꯁꯨꯛꯊꯤ ꯊꯤꯗꯦ ꯀꯨꯆꯨ ꯈꯔ ꯃꯨꯖꯕꯩ ꯋꯥꯅꯤ ꯁꯛꯇꯤ ꯀꯩꯁꯨ ꯊꯤꯗꯕꯅꯤꯗ ꯀꯨꯆꯨ ꯈꯔ ꯃꯨꯔꯝꯕꯩ ꯋꯥꯅꯤ ꯀꯔꯝꯕ ꯄꯥꯝꯃꯤ 1ꯗ ꯀ꯭ꯔꯁꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ 2ꯗꯅ
lupa 50,000 khunba caption jengsikko Krishna propose tawpagi harau harau halakpada 50,000 khunbado pame ai suchi mati pame he ho ai khushu tumina koriye phangdaba nate angao afai gi tapda nushina babu ya lawadro aduni mi nushina babu hekta ya hekta lawadro ba moi saina ai pamjilaga mana ingonda saurido chumme hoi ai lale ai post kar tar like crack amta yeng internet thingge comment thinglo nupi gi booster kapada ware tawda nate thok tabana nate ko समझ रहे हो आप समझ रहे हो ना nupa amtana laire bi nupi pamde pamdabane do lon makti nate ko खत्म बाय बाय टाटा गुड बाय गया thungna dawrabani kaina nang khaktaga koi khibado hawjik ta ai yamna pelaktre set life pelaktre thungna dawrabani kaina matom takasu khamnaraba duga nupi chen thokre phone athau khudingi waiting e thungna dawribro khangdre thungna dawribra ma'am meme se side loishinjarage yamna sangna di pajadre do mathang gida dum pajana made sangna dum panam hotnajage ado ma'am na meme happening ba ma'am do happening ba lai tar also again Instagram da share dum do biro dum hapsarake ado ma'am se ngasi ki video sa loisalage ma'am ngai biraga di like do biramo share su to bio aduga comment amam su hapsen biramo aduga ekoi da mathang da su video share tawjarage bye bye